ꯑꯍꯟꯁꯤꯡꯁꯨ ꯃꯁꯨ ꯃꯆꯥ ꯄꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯤꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯅꯣ ꯅꯍꯥ ꯃꯔꯛꯁꯤꯗ Pakhang nang paisa tali to no ani ko 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 su sa di na ni pakhang ni kan cha ko ka ra ma su di la sa ka sa pakhang kan saksa de हे था भाई सालगम कांगू आते नहीं खिला सुन सुना juga litin फोटो ना मिसना हेड मिस्त्री सुना मिस्त्री बनाओ बिना जुगाली आई एम द मिस्त्री ai di jaran di जुगाली सुपर पे यार कैमरा हम लाइव में वीडियो कैप्चर करना है अभी makan tan miso ꯑꯍꯟꯈꯩ ꯃꯤ ꯂꯥꯛꯇꯅꯕ ꯑꯩꯅ ꯁꯤꯗ ꯄꯥꯛꯊꯔꯒ ꯂꯩꯕꯥꯛ ꯃꯈꯥꯁꯤꯗ ꯅꯣꯡꯈꯠꯇꯕ ꯃꯈꯩ ꯌꯣꯠ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ ꯃꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯇꯥꯔꯦ ꯌꯣꯠ ꯄꯨꯜꯂꯣ ꯍꯥꯏꯔꯒ ꯇꯔꯥ ꯄꯨꯜ ꯂꯩꯔꯝꯃꯤ ꯇꯧꯋꯤ ꯑꯁ ꯑꯍꯟꯁꯤ ꯑꯃ ꯌꯣꯠ ꯄꯨꯜꯂꯣ ꯍꯥꯏꯔ ꯇꯔꯥ ꯄꯨꯜ ꯂꯩꯔꯝꯃꯤ ꯇꯧꯋꯤ ꯑꯍꯟꯁꯤꯡꯁꯤ ꯁꯥ ꯃꯔꯛꯁꯤꯗ ꯃꯥꯃ ꯑꯩꯔꯣ ꯑꯍꯟꯁꯤꯡꯅ ꯌꯣꯠ ꯄꯨꯟꯕꯁꯦ ꯇꯔꯥ ꯄꯨꯟꯕꯁꯦ ꯋꯥꯔꯝꯃꯅꯤꯅ ꯂꯥꯛꯏꯅꯤ ꯑꯍꯟꯁꯤꯡꯁꯦ ꯊꯕꯛ ꯂꯣꯏꯔꯗꯤ ꯂꯧ ꯑꯃꯨꯛ ꯆꯠꯀꯦꯅ ꯍꯥꯏꯅꯔꯦ ꯅꯣꯡ ꯇꯥꯕꯅꯤ ꯉꯥꯏꯔꯤ ꯊꯕꯛ ꯁꯨꯔ ꯊꯕꯛ ꯁꯨꯗꯕꯤ ꯊꯣꯛꯂꯛꯏ ꯁꯨꯃꯥꯏ ꯊꯕꯛ ꯈꯨꯁꯨꯁꯤ ꯌꯦꯡꯉꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯇꯧꯔꯒ ꯉꯁꯤ ꯅꯣꯡꯃꯒꯤ 150ꯅꯤ ꯇꯥꯟꯒꯦ así bomba ꯊꯕꯛ ꯁꯨꯕꯗ ꯋꯥꯖꯔꯕꯅꯤ ꯏꯌꯥꯝꯕꯁꯦ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯌꯦꯡꯉꯨ ꯑꯍꯤꯡꯕꯧꯇ ꯅꯨꯃꯤꯗꯥꯡ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯕꯅꯤ ꯇꯧꯏ ꯀꯣꯀꯤ ꯐꯤꯡꯅꯕ ꯇꯧꯔꯤ ꯁꯤꯗ ꯀꯪꯂꯥ ꯂꯥꯛꯀꯅꯥꯌꯦ ꯃꯥꯜꯂꯦꯍꯦ ꯕꯕꯥ ꯊꯕꯛꯁꯤ ꯑꯁ ꯍꯨꯃꯥꯡꯒꯥꯒꯤ ꯆꯦꯟꯗꯔꯤ ꯇꯧꯏ ꯋꯥꯃꯟꯗꯅ ꯈꯨꯒꯥꯁꯤ ꯂꯣꯏꯔꯦ ꯄꯨꯡꯑꯣꯠ ꯅꯪ ꯀꯥꯛꯁꯤ ꯅꯥꯀꯟ ꯀꯥꯛ ꯂꯣꯏ ꯁꯤ ꯃꯈꯥꯗ ꯀꯅꯥ ꯍꯤꯡꯉꯤ ꯂꯩꯇ꯭ꯔꯦ ꯃꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯊꯕꯛ ꯁꯨꯔꯒ ꯐꯝꯃ ꯁꯪꯉꯒ ꯂꯩꯔꯝꯕ ꯋꯥꯅꯤ ꯅꯨꯡꯊꯤꯟꯁꯤꯗ ꯃꯤꯅ ꯄꯨꯗꯨꯕꯁꯨ ꯂꯩꯇ꯭ꯔꯦ ꯀꯩꯁꯨ ꯊꯕꯛꯁꯤ ꯋꯥꯔꯕꯅꯤ ꯁꯤꯅꯁꯨ ꯃꯤꯁꯇ꯭ꯔꯤ ꯀꯥꯕ ꯄꯥꯝꯃꯦ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯤꯁꯇ꯭ꯔꯤꯅꯤꯅꯤ ꯀꯥꯗꯣꯏꯁꯤ ꯂꯥꯏꯔꯕ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤꯅꯤ ꯂꯥꯏꯔꯕꯒꯤ ꯆꯥꯛ ꯊꯨꯡꯗꯦ ꯂꯥꯏꯔꯕꯒꯤ ꯐꯤ ꯊꯨꯡꯗꯦ ꯍꯣꯔꯦꯜ ꯍꯌꯦꯡꯒꯤ ꯈꯟꯕꯅ ꯂꯥꯏꯔꯕꯒꯤ ꯋꯥꯈꯜꯅꯤ ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯗꯨ ꯉꯁꯥꯏ ꯁꯣꯏꯗꯨꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯁꯣꯏꯌꯦ ꯀꯥꯏꯗꯅꯣ ꯌꯦꯡꯒꯦ ꯑꯁꯤꯗꯁꯨ ꯑꯇꯩꯗꯤ ꯃꯥꯏꯗꯁꯨ ꯐꯖꯕ ꯇꯥꯛꯐꯝ ꯑꯃ ꯂꯩꯔꯝꯃꯤꯅꯦ ꯅꯣꯡꯃꯒꯤ 10 ꯄꯦꯛ ꯐꯪꯒꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯀꯨꯆꯨꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯁꯤ ꯅꯥꯕ ꯑꯃ ꯇꯦꯛꯏ ꯇꯧꯔꯤ
ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯤ ꯈꯣꯂꯥꯁꯦ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯖꯔꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕꯅꯤꯀꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯃꯤꯅꯤꯀꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯂꯨ ꯀꯪꯃꯦꯠꯅꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯊꯣꯛꯏꯉꯦ ꯁꯤ ꯑꯂꯨ ꯀꯪꯃꯦꯠ ꯁꯤ ꯃꯤꯅꯤꯀꯔꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁ ꯑꯗꯨꯃꯥꯏꯅ ꯁꯔꯨꯛꯇꯨ ꯌꯥꯝ ꯑꯗꯨꯗ ꯇꯉꯥꯏꯔꯝꯃꯤ ꯈꯥꯛꯀꯦ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯃꯥꯝꯗꯤ ꯑꯩꯈꯣꯏ ꯕꯥꯁꯧꯗꯤ ꯍꯪꯒꯥꯝꯁꯨ ꯌꯥꯎꯔꯤꯌꯦ ꯃꯥꯒꯤꯁꯦ ꯑꯁ ꯃꯥꯝꯕꯁꯤ ꯀꯩꯀꯩ ꯃꯥꯝ ꯑꯝꯇ ꯌꯦꯡꯉꯣꯗꯅ ꯇꯦꯁ ꯇꯧꯔꯣꯏꯕꯣ ꯀꯩ ꯃꯊꯦꯜꯅꯣ ꯃꯥꯝꯅ ꯆꯥꯔꯤꯁꯦ ꯑꯃ ꯑꯗꯨ ꯃꯥꯝꯅ ꯑꯝꯇ ꯇꯥꯛꯄꯤꯔꯛꯑꯣ ꯀꯩ ꯀꯩꯅꯣꯗꯣ ꯃꯥꯝꯁꯦ ꯒꯦꯝ ꯊꯣꯡꯕ ꯒꯦꯝ ꯊꯣꯡꯕ ꯑꯣ ꯑꯇꯩ ꯃꯊꯦꯜ ꯑꯇꯩꯗꯤ ꯑꯃ ꯃꯅꯥ ꯑꯁꯪꯕꯗꯨꯅ ꯀꯩ ꯃꯅꯥ ꯊꯔꯄꯥꯏꯕꯤ ꯇꯦꯔꯥꯄꯥꯏꯕꯤ ꯆꯅꯝ ꯃꯥ ꯃꯁꯤꯗ ꯊꯕꯛ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯈꯤꯗꯣꯏꯅꯣ ꯊꯥ ꯃꯉꯥ ꯑꯁ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯥꯝ ꯑꯃꯗꯤ ꯐꯖꯅ ꯍꯥꯔꯦ ꯆꯥꯛ ꯆꯥꯕꯗꯒꯤ ꯁꯨꯡꯅꯣꯡ ꯅꯣꯡꯈꯠꯂꯛꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣꯗꯅ ꯁꯨꯝ ꯂꯩꯈꯔꯦ ꯆꯥꯛ ꯊꯤꯔꯤꯕ ꯆꯥꯛꯁꯤꯒ ꯃꯥꯝꯃꯒꯤ ꯍꯛꯆꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯆꯥꯛꯅꯁꯨ ꯋꯥꯠꯇꯦ ꯃꯥꯝꯅꯁꯨ ꯇꯥꯗꯦ ꯑꯩ ꯆꯥꯛꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯅ ꯍꯥꯟꯅ ꯆꯥꯔꯕꯅꯤꯅ ꯌꯥꯝꯁꯨ ꯈꯤꯇꯪ ꯃꯌꯥꯝꯅꯁꯨ ꯍꯨꯃꯥꯡ ꯁꯧꯗ ꯃꯥꯜꯂꯦ ꯐꯨꯔꯤꯠ ꯀꯥꯛꯁꯤ ꯂꯤꯠꯂꯒ ꯆꯥꯔꯤ ꯃꯥꯃ ꯍꯣꯔꯦꯟ ꯌꯦꯡꯖꯅꯕ ꯆꯥꯛ ꯆꯥꯂꯣꯏꯀꯣ ꯆꯥꯛ ꯆꯥꯔ ꯑꯍꯥꯎꯕꯁꯤ ꯃꯊꯟꯇ ꯆꯥ ꯂꯩꯔꯝꯃꯤꯁꯤꯕ ꯑꯍꯟꯁꯦ ꯆꯥꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯃꯤꯀꯛ ꯉꯥꯛꯇꯅꯤ ꯃꯥꯝꯅ ꯍꯥꯞꯄꯝꯃꯤ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯈꯣꯠꯂꯥ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯃꯌꯥꯝꯁꯤ ꯆꯥꯛꯇꯤ ꯌꯥꯝꯃꯤ ꯏꯟꯖꯥꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ꯭ꯔꯅ ꯈꯜꯂꯒ ꯆꯥꯛ ꯑꯣꯏ ꯂꯩꯔꯝꯃꯤ ꯀꯔꯥꯏꯌꯣ ꯍꯥꯡꯉꯣꯏꯌꯦ ꯑꯩꯗꯤ ꯃꯌꯥꯝꯁꯤ ꯆꯥꯛ ꯆꯥꯕꯁꯤ ꯌꯦꯡꯕ ꯆꯪꯉꯦ ꯑꯗꯨꯒ ꯆꯥꯔꯝꯗ꯭ꯔꯦ ꯈꯥꯕꯩꯅ ꯀꯟꯗ꯭ꯔꯦ ꯄꯨꯂꯞ ꯍꯩꯊꯈ꯭ꯔꯦ ꯑꯗꯨ ꯄꯨꯂꯞꯇꯣ ꯍꯥꯞꯆꯈ꯭ꯔꯣ ꯑꯗꯨꯅ ꯍꯣꯔꯦꯟꯒꯤ ꯍꯋꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥꯝꯃ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯁꯨꯕꯗꯗꯤ ꯍꯨꯃꯥꯡ ꯇꯥꯗꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯏꯔꯤ ꯃꯌꯥꯝꯁꯦ